ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯃꯨ ꯃꯅꯥ ꯃꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯃ ꯃꯈꯨꯠ ꯑꯣꯏꯌꯦꯠ ꯑꯅꯤꯃꯛꯇ ꯌꯥꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯄꯣꯠꯅ ꯃꯔꯣꯜ ꯑꯃ ꯂꯨꯝꯃ ꯂꯩ, ꯁꯥꯡꯈ꯭ꯔ ꯄꯣꯠ, ꯃꯁꯤꯒꯤ ꯈꯣꯡ ꯂꯝꯕꯤꯁꯤꯁꯨ ꯁꯨꯛ ꯀꯟꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤꯕꯁꯤꯐꯥꯎ ꯂꯝꯕꯤꯁꯦ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦꯕ꯫ ꯄꯣꯠꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯨꯝꯃ ꯂꯩ꯫ ꯑꯩꯅ ꯉꯁꯤ ꯏꯁꯤ ꯀꯥꯔꯛꯇꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯥꯡꯈꯣꯡ ꯑꯁꯤꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤꯁꯦ ꯑꯔꯦꯝꯕꯗ꯫ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯅꯦꯝꯄꯣꯛ ꯑꯔꯤꯛꯄꯤꯗꯨꯅ ꯊꯤꯅ ꯆꯩꯔꯛꯀꯅꯤꯕ꯫ ꯃꯥꯒꯤ ꯃꯤꯆꯩꯗ ꯇꯥꯕꯗꯣ ꯐꯅ ꯅꯥꯀꯣꯡ ꯁꯦꯡꯂꯝꯕ ꯁꯥꯃꯨ ꯑꯩꯁꯦ ꯃꯤꯅ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯒ ꯏꯅꯦꯝ ꯑꯔꯤꯛꯄꯤꯒꯤ ꯈꯣꯟꯖꯦꯜꯒꯅ ꯁꯥꯃꯨ ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯅꯤꯟꯗꯅ ꯂꯩꯔꯕꯅꯤꯅ ꯍꯦꯔꯥ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯁꯤꯕꯨ ꯈꯨꯠꯅ ꯌꯥꯜꯂꯒ ꯄꯨꯕ ꯉꯝꯖꯄꯣꯟꯇꯦꯗ꯫ ꯃꯁꯤꯗꯤ ꯂꯦꯡꯕꯥꯟꯁꯤꯗ ꯍꯦꯛꯇ ꯊꯣꯡꯒꯠꯂꯒ ꯄꯨꯔꯒꯦꯗꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯂꯨꯝꯕ ꯈꯔ ꯍꯟꯊꯔꯦ꯫ ꯁꯥꯃꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯥꯃꯨ, ꯀꯩꯊꯦꯜ ꯀꯥꯔꯨꯔꯤꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯂꯨꯝꯅꯁꯨ ꯄꯨꯏꯗ, ꯅꯪꯒꯤ ꯄꯣꯠꯇꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ?" "ꯈꯨꯔꯥ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯑꯣꯏꯗꯣꯏꯅꯣꯗꯤ ꯑꯩ ꯏꯁꯥꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯆꯤꯠ ꯃꯆꯤꯠ ꯀꯩꯊꯦꯜ ꯆꯠꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅ ꯑꯃꯨꯛ ꯆꯠꯄꯗ ꯄꯨꯟꯅ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯏꯌꯥꯗꯅꯤꯍꯦ, ꯅꯊꯧ ꯃꯁꯛ ꯈꯪꯕ ꯅꯅꯦꯝ ꯆꯤꯡꯒꯟꯕꯤꯗꯣ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ." "ꯍꯣꯏ ꯈꯨꯔꯥ, ꯏꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡꯗ ꯃꯤꯀꯞꯀ ꯊꯣꯛꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯩꯗꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯤꯃ ꯏꯅꯦꯝꯒꯤ ꯄꯥꯈꯣꯟ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯝꯕꯅ ꯍꯥꯟꯈꯤꯕ ꯀꯣꯡꯒꯥꯏ ꯑꯃ꯫ ꯏꯅꯦꯝꯅꯕꯨ ꯆꯩꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯊꯨꯟ ꯊꯥꯡꯒꯠꯇꯅ ꯍꯣꯠꯅꯔꯤꯕꯅꯤ." "ꯍꯣ ꯑꯗꯨꯅꯤ ꯑꯐꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯁꯦ꯫ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯃꯔꯩ ꯆꯀ꯭ꯔꯤꯗꯤ ꯌꯥꯝ ꯊꯤꯕꯅꯤꯍꯦ ꯁꯥꯃꯨ." "ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯌꯥꯎꯔꯛꯂꯕ ꯃꯒꯨꯜꯅꯤ ꯀꯩꯅꯣ ꯈꯨꯔꯥ꯫ ꯑꯗꯣ ꯃꯥꯅ ꯐꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯀꯟꯕꯤ ꯍꯅꯨꯕꯤ ꯑꯣꯏꯖꯔꯁꯨ ꯑꯩꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯀꯩ꯫ ꯂꯩꯀꯥꯏꯁꯤꯗ ꯁꯥꯊꯤꯈ꯭ꯔꯕ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯕ ꯉꯝꯕ ꯌꯥꯑꯣꯡ ꯏꯟꯕ ꯅꯤꯡꯉꯣꯜ ꯃꯋꯥꯗꯣ ꯑꯩꯅꯤ꯫ ꯁ꯭ꯋꯥꯏꯗ ꯌꯥꯑꯣꯡ ꯏꯜꯂꯤꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ꯭ꯔꯣ ꯈꯨꯔꯥ? ꯏꯁꯥ ꯊꯥꯒꯠꯂꯤ ꯍꯥꯏꯒꯗ꯭ꯔꯥ?" "ꯑꯆꯨꯝꯕꯅꯤꯍꯦ ꯁꯥꯃꯨ, ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯌꯥꯝꯗꯒꯤ ꯏꯌꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯂꯩꯄꯣꯟꯇꯦ꯫ ꯁꯥꯒꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯧꯕꯅꯤ ꯍꯥꯏꯕꯗ ꯅꯪ ꯈꯨꯔꯥ ꯍꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯗꯨ ꯁꯥꯃꯨ, ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯟꯊꯛ ꯑꯃꯇꯪ ꯐꯠ ꯆꯤꯡꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯀꯥꯏꯗꯦ ꯈꯨꯔꯥ, ꯃꯇꯥꯡ ꯆꯥꯗꯦ꯫ ꯄꯣꯠꯁꯤ ꯄꯨꯔꯒ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯌꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯊꯛꯇ ꯃꯨꯁꯨꯛ ꯃꯨꯈꯩ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯀꯨꯝꯒꯤ ꯅꯣꯡꯁꯦ ꯇꯥꯔꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯂꯤꯕ ꯐꯤꯁꯤꯡꯗꯣ ꯂꯣꯏꯅ ꯆꯣꯠꯄ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯔꯥ, ꯑꯩ ꯌꯨꯝ ꯐꯥꯎꯗ ꯁꯠ ꯌꯧꯁꯤꯜꯂꯨꯔꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯐꯨꯠ ꯐꯥꯎꯗꯣꯔꯛꯀꯦ." "ꯍꯩ ꯁꯥꯃꯨ, ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯒ ꯍꯩꯅ ꯁꯤꯡꯅ ꯊꯕꯛ ꯇꯧꯀꯣ꯫ ꯅꯉꯣꯟꯗ ꯒꯟꯖꯥ ꯄꯤꯊꯛꯏ ꯀꯥꯏꯅ ꯅꯪꯒꯤ ꯅꯅꯦꯝ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯒꯤ ꯏꯀꯣꯛ ꯑꯇꯥꯡꯕꯁꯤꯗ ꯂꯩꯌꯩꯅ ꯊꯣꯡꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ꯫ ꯆꯨꯝꯅ ꯆꯠꯂꯁꯨ ꯌꯥꯗꯧ ꯂꯩꯔꯕ ꯃꯌꯨꯝꯁꯤꯗ ꯍꯣꯠꯇꯅꯒꯁꯨ ꯆꯦꯜꯂꯤ꯫ ꯃꯅꯦꯝ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯌꯥꯁꯦ ꯋꯥꯕꯗꯤ ꯋꯥꯖꯔꯕꯅꯤꯀꯣ꯫ ꯃꯁꯤꯅ ꯄꯪꯃꯟꯕꯒꯤ ꯂꯩꯍꯥꯎ ꯏꯕꯦꯝꯃ, ꯅꯪ ꯅꯔꯥꯏꯕꯛ ꯐꯕꯅꯤꯍꯦ." ꯁꯥꯃꯨꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯊꯝꯂꯒ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ "ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯂꯩꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯊꯦꯜ ꯃꯄꯣꯠ ꯑꯃ ꯄꯨꯟꯅ ꯂꯩꯔꯛꯂꯕ꯭ꯔꯣ?" "ꯑꯩ ꯋꯥꯅꯒ ꯋꯥꯕꯅꯤ, ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯂꯛꯀꯅꯨ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯔꯤꯕꯁꯦ ꯑꯩꯅꯤ, ꯑꯗꯨꯅ ꯑꯩꯅ ꯈꯪꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯆꯜ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯕꯗꯣ ꯃꯍꯥꯎ ꯃꯥꯡꯈꯤꯗꯣꯔꯤꯕꯅꯤ." "ꯍꯣ, ꯑꯩ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏꯀꯣ꯫ ꯇꯥꯗꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯛꯇ ꯊꯣꯡꯉꯨ, ꯁꯤ ꯈꯛꯇꯅꯤ꯫ ꯑꯣ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯈꯜꯂꯒ ꯊꯣꯡꯂꯤꯕꯁꯦ꯫ ꯏꯈꯨꯠꯅ ꯊꯣꯡꯂꯒ ꯆꯥꯖꯅꯤꯡꯕ ꯎꯇꯤ ꯊꯣꯡꯕ ꯀꯥꯏꯗꯣ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅꯤꯅ ꯐꯨꯖꯤꯟꯕ ꯌꯥꯗꯧ ꯃꯥꯟꯗꯦꯗꯅ ꯅꯣꯡꯃꯇ ꯊꯣꯡꯖꯗ꯭ꯔꯕꯅꯤ꯫ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯒ ꯕꯣ ꯂꯥꯎꯈꯩ ꯇꯨꯝꯕ ꯀꯥꯏꯗꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯐꯪꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩ꯫ ꯅꯈꯣꯏ ꯅꯃꯥ ꯆꯤꯡꯒꯟꯕꯤ ꯑꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯅꯣꯡꯃꯇ ꯎꯇꯤ ꯊꯣꯡꯉꯨ ꯀꯥꯏꯗꯤ ꯍꯥꯏꯗꯦ꯫ ꯉꯥ ꯑꯇꯥꯎꯕ ꯍꯥꯏꯅ ꯇꯨꯝꯕꯗ ꯐꯥꯎ ꯆꯣꯏꯔꯣꯟꯁꯤ ꯂꯣꯜꯂꯝꯒꯅꯤꯌꯦ ꯃꯁꯤ." "ꯍꯦꯔꯥ ꯅꯨꯄꯥ, ꯎꯇꯤ ꯊꯣꯡꯕ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯔꯦꯡ ꯉꯥꯔꯦꯟ ꯑꯣꯏꯅ ꯆꯥꯖꯒꯦ꯫
ꯎꯇꯤꯕꯨ ꯀꯅꯥꯅ ꯏꯟꯁꯥꯡꯅꯤ ꯍꯥꯏꯗꯅ ꯆꯥꯖꯩ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯁꯌꯥꯝ ꯄꯣꯛꯄꯤ ꯏꯃꯨꯡꯗꯨꯗ ꯈꯔ ꯇꯣꯏꯅ ꯆꯥꯕꯤꯔꯛꯄ꯭ꯔꯥ ꯆꯥꯖꯔꯛꯏ ꯁꯅꯥ ꯏꯕꯦꯝ ꯎꯇꯤ ꯆꯒꯦꯝꯗ ꯆꯥꯔꯒ ꯆꯥꯎꯔꯛꯄꯒꯤ ꯏꯁꯥ ꯏꯎ ꯑꯁꯦ ꯎꯔꯦꯗꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯇꯥꯔꯤꯁꯦ ꯊꯥꯎ ꯊꯨꯝ ꯆꯥꯃꯟꯗꯅꯅꯤ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯁꯥꯃꯨ ꯃꯄꯤ ꯃꯆꯥ ꯃꯥꯜꯂꯤꯕꯗꯣ ꯑꯁꯦꯡꯕ ꯍꯥꯏꯌꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯣ ꯁꯤꯔꯤ ꯌꯥꯡꯒꯪꯗꯅ ꯄꯤꯖ ꯄꯤꯊꯛꯇꯕ ꯃꯥꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯑꯗꯨ ꯅꯨꯄꯤ ꯄꯥꯈꯣꯟ ꯁꯤꯕꯗꯤ ꯅꯠꯇꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯛꯀꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯟꯕ ꯏꯁꯤꯡ ꯊꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯦ ꯁꯛꯇꯥ ꯑꯁꯤꯒ ꯃꯤꯅ ꯇꯥꯔꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯋꯥꯉꯥꯡꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯏꯁꯤꯡ ꯀꯜꯂꯨꯅꯕ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯂꯩꯍꯥꯎꯅ ꯁꯥꯃꯨ ꯍꯩ ꯁꯥꯃꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯉꯥꯛꯇ ꯅꯦ ꯇꯥꯅ ꯐꯝꯕ ꯐꯥꯎ ꯍꯦꯛ ꯐꯪꯂꯣꯏꯗꯕꯅꯤ ꯑꯣ ꯇꯥꯏꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯩ ꯀꯩꯊꯦꯜ ꯀꯥꯕꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯪꯕ ꯍꯧꯅꯕ꯭ꯔꯥ ꯅꯣꯡꯁꯤ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯗꯣ ꯍꯣꯏꯒꯠꯂꯨꯅꯕ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯃ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯅꯣꯡꯃꯗ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯕꯁꯦ ꯁꯨꯛꯍꯩ ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯑꯄꯪꯖꯥꯎ ꯑꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯨ ꯌꯥꯝ ꯍꯩꯌꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯀꯣꯛ ꯉꯥꯎꯕꯩ ꯋꯥꯅꯤ ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤ ꯏꯁꯥꯒꯤ ꯏꯊꯧꯗꯤ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤ ꯉꯥ ꯁꯥꯗꯅ ꯇꯥꯛꯄ ꯉꯥꯡꯕ ꯂꯧꯗꯕ ꯒꯙꯥ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯂꯧꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯄꯪ ꯆꯐꯨ ꯑꯣꯏꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯅꯪ ꯑꯣ ꯄꯪꯒꯦꯔꯥ ꯁꯤꯡꯒꯦꯔꯥ ꯃꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯄꯪꯕ ꯃꯤ ꯑꯃꯇ ꯁꯥꯗꯧꯅ ꯆꯣꯡ ꯆꯠꯄ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯄ ꯃꯤꯕꯨꯗꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯇꯥ ꯁꯥꯃꯨ ꯁꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯂꯩꯍꯥꯎ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯌꯥꯅꯨꯄꯥ ꯁꯥꯃꯨꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯑꯩ ꯁꯥꯃꯨ ꯃꯁꯤꯗ ꯄꯤꯛ ꯄꯤꯛ ꯊꯟꯕ ꯈꯥꯎ ꯑꯅꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤꯗ ꯀꯔꯤꯅꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯑꯅꯧ ꯑꯄꯦꯠ ꯈꯔꯁꯨ ꯌꯦꯡꯂꯒ ꯂꯩꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯤ ꯑꯍꯨꯝꯈꯛ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯤ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅೋ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯁꯤꯜꯂꯒ ꯄꯠꯇꯅ ꯄꯨꯝꯗꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯁꯥꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯦꯕ ꯍꯩ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯒꯙꯥꯁꯦ ꯁꯤꯡꯅꯕ ꯋꯥ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯃꯤ ꯅꯪꯕꯣ ꯀꯩꯊꯦꯜ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯨꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯆꯍꯤ ꯐꯥꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯍꯦ ꯏꯔꯩꯃ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯄꯣꯠ ꯆꯩꯅꯣ ꯆꯥꯛꯈꯨꯝꯒꯤ ꯆꯪꯗ ꯌꯥꯗꯕ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥꯖꯗ꯭ꯔꯒ ꯍꯥꯡꯗꯣꯛꯂꯒ ꯍꯦꯛ ꯌꯦꯡꯉꯨ ꯀꯔꯤ ꯑꯍꯦꯟꯕ ꯄꯣꯠ ꯆꯩ ꯌꯥꯎꯒꯦꯗꯣ ꯂꯤꯛꯅ ꯂꯤꯛꯏꯕ ꯃꯊꯤꯕꯣꯡꯅ ꯂꯥꯎꯔꯤꯕ ꯂꯤꯛꯑꯗꯤ ꯂꯤꯛꯄꯒꯤ ꯊꯕꯛ ꯇꯧꯔꯣꯗꯅ ꯑꯩꯁꯨ ꯂꯤꯛꯄꯗ ꯌꯥꯎꯁꯤꯜꯂꯛꯀꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯎꯔꯤꯈꯩ ꯆꯥꯅꯤ ꯍꯩ ꯑꯄꯪꯖꯥꯎ ꯑꯩꯅ ꯆꯥꯁꯤꯜꯂꯤꯕꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯕꯒꯤ ꯆꯥꯁꯤꯜꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯁꯦꯜꯁꯨ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯪꯅ ꯁꯦꯜꯒꯤ ꯃꯒꯨꯜ ꯈꯪꯕ ꯅꯠꯇꯦ ꯁꯦꯜꯒꯤ ꯃꯒꯨꯜ ꯈꯪꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯣꯠꯀꯤ ꯃꯒꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯒꯦ ꯍꯣꯔꯦꯟꯗꯒꯤ ꯇꯦꯡꯀꯣꯠꯇ ꯆꯥꯛ ꯑꯣꯜꯂꯒ ꯄꯤꯖꯒꯦ ꯄꯨꯛ ꯊꯟꯗ꯭ꯔꯦ ꯀꯥꯏꯅꯒ ꯃꯔꯩ ꯃꯔꯥ ꯇꯧꯅ ꯇꯧꯔꯣ ꯃꯣꯔꯣꯛ ꯊꯥꯔꯒ ꯍꯥꯠꯀꯦ ꯆꯥꯛꯅ ꯕꯨꯀꯝ ꯆꯥꯔꯒ ꯄꯣꯠ ꯆꯩ ꯂꯩꯕꯗꯅ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯈꯪꯅꯤꯗꯅ ꯃꯕꯨꯛ ꯆꯥꯎꯕꯤ ꯂꯩꯍꯥꯎ ꯁꯥꯃꯨꯅ ꯆꯥꯛ ꯃꯕꯨꯛ ꯊꯟꯗꯅ ꯊꯣꯡꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯩ ꯁꯥꯃꯨ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯔꯦꯝꯕꯗ ꯄꯣꯠ ꯆꯩ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯁꯤꯜꯂꯒ ꯄꯠꯇꯅ ꯃꯥꯡꯈꯤꯕꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯕꯅꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯆꯥꯕ ꯏꯃꯨꯡꯅꯤ ꯈꯖꯤꯛ ꯈꯛꯇ ꯁꯨꯅꯕ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯏꯌꯥꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯥꯛꯄꯤꯕꯅꯤ ꯅꯪꯅ ꯊꯥꯎ ꯊꯨꯝ ꯉꯥꯔꯤ ꯉꯥꯇꯥꯏꯁꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯁꯤꯜꯂꯛꯂꯤꯕꯁꯦ ꯇꯧꯅꯨ ꯂꯤꯛꯅ ꯂꯩꯌꯨ ꯀꯣꯟꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯂꯩꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤ ꯅꯣꯡꯃꯇ ꯀꯩꯊꯦꯜ ꯆꯠꯇꯕ ꯏꯃꯥꯅ ꯌꯨꯝꯁꯤꯗꯒꯤ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯄꯗ ꯀꯌꯥꯝ ꯂꯥꯞꯄꯤ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ ꯍꯧꯅꯗꯦ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕ ꯀꯩꯊꯦꯜꯁꯦ ꯊꯥꯎ ꯑꯃꯒꯤꯁꯨ ꯉꯥꯔꯤ ꯃꯇꯠ ꯑꯃꯒꯤꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯗꯅ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯏꯊꯧ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯇꯧꯕꯤꯒꯗ꯭ꯔꯕ ꯏꯊꯧꯁꯦ ꯃꯌꯥꯝꯒꯤꯁꯨ ꯁꯣꯏꯗꯅꯕ ꯏꯁꯥꯒꯤ ꯊꯕꯛꯁꯨ ꯅꯪꯅꯅꯕ ꯎꯄꯥꯏ ꯊꯤꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯃꯥꯏꯗ ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯀꯟꯕ ꯆꯤꯟꯁꯤꯗꯤ ꯏꯃꯥ ꯄꯣꯛꯇꯩ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯗ ꯑꯩ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯃꯁꯤꯅ ꯑꯁꯨꯛ ꯀꯟꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ 10 ꯈꯨꯝꯖꯤꯜꯂꯛꯇꯧꯒꯤ ꯃꯌꯥꯁꯦ ꯀꯕꯥ ꯈꯜꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯏꯃꯥ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯃꯨꯛ ꯊꯕꯛ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯝꯃꯣꯏꯗ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯐꯃꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯤꯕꯁꯦ ꯏꯁ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯒꯙꯥ ꯑꯁꯦ ꯌꯥꯝ ꯐꯔꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥꯒꯤ ꯃꯤꯆꯪꯒ ꯆꯪꯂꯗꯅ ꯍꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗꯤ ꯅꯄꯥꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯔꯜ ꯃꯊꯨꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯪꯒꯤ
Masin kanba nupa asina imungsida kari pusilaktana aibu nungaina thamdawriba masi masu phamma salaga hippa chalena nongma gi sum henjilaktauri aibu ngallingaisida moigi matai manausia mayamda lehenkibana pharadran iya nupagi khutchau khuthasida aise mutpana hanjringaida lembi nang su sel thokpa thabak amadi tawnaba tawse aikhoi animakna khutta sel thoktabasida noinama arikpisina ngang li mayamse ai tabagi pangal leitre hera nupa imana ngangbu kaino pangta mataw ahal matam oisilakpasida pangangang zaribat adu nupi imadagi sel kitang lawrakiro aibu yumda muktang di satningini sel dubudi ai imadagi lawraklaki aduga ni nupa nang yaunabi nayum sakraga halakani haiba khangdabadudi tawnuko imana yam saubani salok lariba mayamse yengsinbinaba yum asida nupa amta leiba nate sana gyan taw aishu khangida yumda toina satpa nattabanina hekta yada tawri yumsida aina leiba matamdadi nupina khoigi thabak loina aina tawribani aina yumda sakhi matamdadi nong phadoksu noina yengsinba yabasida ho nong mata sanbi asiki manakta sangrabanina nong phadok aina sanglubada waige hekta tawri ai masigi sanbi sidi senaba sungam hek namjaroi ko tanjadura lehauna khonjel kan samoa hai samo haw tarima ai samoa amu kaubda tadriba sibu imungduda kari tawrige nangbo o marum koluriba kari nu khangde chak tokpagi kon phengma loibda ngairi laktarakpuna hal tanjai ye oiba hai ikai khangdaba mai thaba yare aduda leiriba morado imada mukta piro madu haige tawbani kari asuk nakna leiriba morasi lamba tanbagi imungda leiriba isi kaura ibaneba ai suaibani ma nang nathun yam numman Sasilliba mayamduga laina tina sindri soidrab haibidi hain wo khwangsi kaya nungaiti ye adunani ngangdra leirano morada kokpiro khongsi thangatke tawbani khongsi ipang thareba samu su suktoklaga morado piramlaga imungda sangkhige tawbada hai ngai khoni nangbo askari kari walige haibu kaino sak toklaga nungtigi kwa matam ama hakchang sajel oina sai haiba khangliba natro salo ai kwado hana leiruko chilleisi phajili sakta siga saibaga ngangbaga hanubina ngamadi nongmane kwa marugi mahutta nungdum hapchillaga pizadana nayaga do thudekbu soidrabni hena asumna samu chenchat tawduna manimgi kwa amuk leiruduna manimda piraga yarego sioredi ai sumini wai ngakta pothaki handakti kaurasu kumaroidamni ai ngaikho kalen matamni nungthil yam sangbani Wathanaba matam yam leire imagi phamungdo yam motle tumbada maring chatli madu ai kaya hainade mai thadu matang sat naithok am adudagi pothagi ra kaidauge ge nangna thokpa tawjarur pilabani ai gi laibaksidi masigi hanubi katan chubi sigi seba tawringai da ise samu ise salak eksaraba hai kaino nangna nasina murum solibado ai su taramoyena khalibro ha ai loina taiko nang muk nungaina thambiba ningol mawa kana lay ha lekai sida nanguma ningol mawa kana lay geba ima dongna nakhut tamlaga pizaba ngamba karamba mayadi lekai si leirige hai singan ba apang gadha isa nupi si laurabadi mama igi seba tawba haibase masana tabani nate nangbu nakhoi nayum adudagi khudai matat ama phawba nasagi setnabani aidana puraga lakbraba ha Yong in balaklaga awun pot yaroktrabadi manimgi seba tawba haise sangsar sigi satnabin haujikti nupa sinupi su hak chap manaraban nupi na luhongbada awun mayam ama puraga satlabasu nupa mayum hek yaukiba nonganbaga lairamliba ahalaman singdugi seba ningthina tawgani adugumna nupi mayumda yong in nupa su tawpham thoi kaino o imagi sidi aibu yong in balakpada awun pot purakte na aise mathung maram khangdakhai laknari boy hoini aibudi yawangin balakpada iyumdo lairamandana karim te puraktre aduga sammo loibi mana nasanupi luhongbada awun pot amta piraktribagi maramna karigi o adudinya nakhoi na yumdo da thampham lairam loi haidana piraktabagi wani kaino nakhoi na sina naw khakta phawba tumba sandaba na yumduda aini isagi dabakni dana awun pot kokthong ama piraklaga karaida thamdorige adugi sumathakta Mama aina aigi sagi magul sapchana khang luhonglaba matung yum sida leiba amhani haidana tamdabagi wan yum asidadi awat pamta leihandri basidi pirasu sap manadro o yare nupi mayumda yaong iluba ina pumnamak lan
ꯁꯛꯇꯥ ꯑꯁꯤꯗꯤ ꯊꯔꯣꯏ ꯃꯇꯣꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯁꯤꯒꯤ ꯃꯔꯩ ꯆꯐꯨꯁꯤꯗ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯂꯟ ꯊꯨꯡꯕ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯁꯤꯈꯤꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯕꯨꯗꯤ ꯑꯩꯒꯤ ꯏꯌꯥꯒꯤ ꯆꯤꯟꯅ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯀꯟꯕ ꯍꯩꯁ ꯑꯩ ꯋꯥꯈꯜ ꯑꯃꯗꯨꯝ ꯂꯥꯛꯏ ꯊꯥꯏꯅ ꯑꯩꯒꯤ ꯁꯦꯜ ꯍꯥꯠꯈꯤꯕ ꯃꯌꯥꯝꯗꯣ ꯏꯌꯥ ꯅꯨꯄꯥꯗ ꯁꯦꯜ ꯊꯨꯡꯕ ꯆꯠꯍꯜꯂꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯁꯦꯜꯗꯣ ꯏꯅꯥꯛ ꯊꯜꯂꯛꯄ ꯌꯥꯏ ꯑꯩꯒꯤ ꯈꯇꯥꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯍꯥꯠꯈꯤꯕ ꯌꯥꯎꯏ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯒꯦꯗ ꯍꯩ ꯑꯩ ꯁꯥꯃꯨ ꯏꯃꯥꯒꯤ ꯈꯇꯥꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯩ ꯁꯣꯝꯗ ꯁꯥꯃꯨꯒꯤ ꯃꯌꯨꯝꯗꯅꯤ ꯁꯥꯃꯨꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯏꯆꯥꯗꯨꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯃꯥ ꯑꯩꯕꯨ ꯌꯦꯡꯂꯒ ꯌꯥꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ ꯀꯔꯝꯕ ꯏꯆꯥꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯦꯔꯥ ꯃꯈꯣꯏ ꯃꯄꯥ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯅꯆꯥ ꯕꯣꯔꯥ ꯕꯣꯔꯥ ꯄꯣꯛꯂꯕꯅꯤꯅ ꯅꯆꯥ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡ ꯀꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯣ ꯑꯩ ꯃꯁꯛ ꯃꯃꯤꯡ ꯀꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯡꯈ꯭ꯔꯤꯕꯁꯤ ꯏꯆꯥ ꯄꯤꯕ ꯃꯔꯤ ꯃꯁꯤꯗ ꯅꯪꯅ ꯏꯆꯥ ꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯑꯉꯧꯕꯤꯁꯤꯗꯤ ꯀꯔꯝꯕ ꯅꯆꯥꯅꯣ ꯅꯪꯒꯤ ꯃꯪꯗ ꯎꯔꯝꯂꯤꯕꯗꯣ ꯃꯗꯨ ꯍꯪꯕꯅꯤꯅꯦ ꯅꯁꯛꯅ ꯊꯤꯔꯤꯕ ꯚꯥꯞꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯑꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯁꯥꯃꯨꯅꯤꯗꯅ ꯏꯆꯥ ꯈꯛꯇꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯅꯤꯡꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯡꯈꯤꯕ ꯅꯆꯥ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤꯕꯁꯤꯅꯤ ꯌꯥꯝ ꯐꯔꯤꯕꯁꯤ ꯃꯆꯥꯋꯣ ꯃꯁꯨꯋꯣ ꯄꯨꯔꯒ ꯍꯜꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯊꯨꯜ ꯂꯩꯐꯝ ꯐꯥꯎ ꯆꯟꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯡꯈꯤꯕ ꯏꯆꯥ ꯃꯔꯤꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯆꯅꯗ꯭ꯔꯦ ꯀꯥꯏꯗꯨꯅ ꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯆꯟꯗꯗꯅ ꯃꯗꯨꯗ ꯁꯥꯒꯗꯧ ꯃꯊꯥꯗꯨ ꯃꯗꯨ ꯈꯨꯟꯅꯥꯏꯒꯤ ꯃꯊꯥꯒ ꯅꯠꯇꯦꯀꯣ ꯃꯃꯥ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇꯕ ꯍꯥꯏꯅ ꯂꯥꯏꯅꯤꯡꯉꯨ ꯑꯇꯩ ꯑꯝꯇ ꯅꯤꯡꯉꯨ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅꯤꯅ ꯍꯦꯛ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯄꯤꯕꯥꯅ ꯄꯣꯛꯄ ꯏꯁꯨ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯔꯤꯕꯅꯤꯀꯣ ꯍꯩ ꯑꯄꯪꯕꯤ ꯃꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ ꯎꯆꯦꯛ ꯃꯄꯤꯅ ꯃꯆꯥ ꯌꯣꯛꯂꯤꯕꯁꯦ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯍꯩꯇ꯭ꯔꯤꯉꯩ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤ ꯐꯥꯎꯕ ꯈꯛꯇꯅꯤ ꯃꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯃꯁꯥꯅ ꯊꯤꯕ ꯉꯝꯂꯕ ꯀꯥꯟꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯛꯄ ꯄꯥꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤ ꯃꯁꯥ ꯂꯤꯠꯄ ꯉꯝꯅꯕ ꯍꯤꯡꯖꯕꯗꯤ ꯃꯁꯥꯒꯤ ꯃꯊꯧꯅꯤ ꯀꯩ ꯏꯆꯥ ꯄꯤꯕ ꯑꯅꯤꯒ ꯁꯤꯠꯂꯣꯏꯗꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅꯗꯤ ꯂꯩꯔꯤꯗꯅ ꯇꯥꯟꯖꯥꯁꯤꯗ ꯁꯥꯃꯨ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯁꯥꯗꯅ ꯍꯔꯥꯎꯅ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯍꯩ ꯃꯈꯣꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤꯗ ꯍꯩꯃ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯁꯥꯃꯨ ꯂꯥꯛꯑꯦ ꯃꯤ ꯏꯃꯥꯒꯤ ꯁꯥꯃꯨ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯣ ꯂꯥꯎ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯪꯗ ꯏꯆꯥ ꯁꯥꯃꯨ ꯎꯔꯝꯃꯦꯗꯅ ꯏꯆꯥ ꯂꯥꯛꯂꯤꯕꯁꯤ ꯎꯔꯦꯗꯅ ꯏꯃꯥ ꯏꯆꯜ ꯑꯅꯤꯒ ꯇꯥꯆꯧ ꯍꯣꯏ ꯑꯇꯩ ꯑꯇꯩꯗꯤ ꯀꯔꯣꯝ ꯆꯠꯅꯈ꯭ꯔꯦ ꯀꯔꯥꯏꯗ ꯆꯠꯅꯈ꯭ꯔꯕꯅꯣꯒ ꯈꯪꯗꯦꯗ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯃꯥꯏ ꯂꯥꯛꯆꯟ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯝꯗꯧꯔꯤꯒꯦ ꯅꯁꯛ ꯅꯇꯧꯒꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯃꯤ ꯏꯆꯥꯗꯤ ꯉꯧꯔꯣꯛꯀ ꯉꯧꯔꯗꯅ ꯕꯨꯛ ꯕꯨꯛꯀ ꯂꯥꯎꯈꯩ ꯅꯃꯥꯏꯒꯁꯤꯗ ꯇꯕꯪ ꯇꯕꯪ ꯏꯃꯧꯅ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯝ ꯄꯤꯖꯔ ꯃꯥꯜꯂꯦꯗ ꯏꯆꯥꯗꯤ ꯑꯗꯨꯏꯕꯨꯗꯤ ꯏꯃꯥ ꯏꯅꯥꯈꯨꯟꯕꯤ ꯏꯅꯦꯝꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯉꯣꯜ ꯅꯆꯥ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗ ꯏꯅꯦꯝꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯒ ꯃꯔꯛꯇꯗꯤ ꯈꯠꯅꯩ ꯏꯃꯥꯒꯤ ꯁꯥꯃꯨ ꯏꯃꯥꯅ ꯍꯥꯏꯒꯗꯧꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯅꯨꯄꯤ ꯃꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯦ ꯀꯥꯏꯅ ꯅꯪꯕꯨ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯑꯁꯤꯐꯝꯗ ꯍꯤꯞꯇꯨꯅ ꯅꯪꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯛꯈꯤꯕ ꯅꯃꯥ ꯑꯩꯕꯨꯗꯤ ꯈꯛ ꯀꯥꯎꯈꯤꯅꯨꯀꯣ ꯍꯩ ꯏꯄꯥꯒꯤ ꯁꯥꯃꯨ ꯅꯪꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯃꯥꯁꯤ ꯄꯨꯕꯤꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯧ ꯏꯟꯈ꯭ꯔꯕ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯅꯃꯥꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯕꯅꯤ ꯄꯥꯕ ꯏꯃꯥꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯈꯤꯁꯠ ꯑꯁꯣꯝꯒꯤ ꯏꯅꯦꯝꯗꯣ ꯍꯦꯛ ꯁꯤꯈꯤꯕꯒ ꯏꯃꯥꯕు ꯂꯧꯕ ꯅꯆꯥ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯅꯦꯝꯄꯣꯛꯅ ꯐꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯁꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯄꯣꯟꯇꯦꯗ ꯏꯆꯥꯗꯅꯤ ꯃꯃꯥ ꯅꯤꯡꯕ ꯍꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯅ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯅꯕ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯕ ꯈꯔ ꯂꯩꯔꯛꯄꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯌꯥꯎꯕꯅꯤ ꯈꯔ ꯍꯩ ꯁꯥꯃꯨ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯅꯦꯝꯗꯨ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪ ꯑꯗꯨꯏꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯄꯥꯕ ꯌꯨꯝꯁꯤꯗ ꯅꯆꯥ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯏꯅꯦꯝ ꯌꯥꯅꯕ ꯏꯊꯟ ꯊꯥꯡꯒꯠꯇꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏ ꯇꯥꯏ ꯐꯩ ꯉꯝꯅꯕ ꯍꯩꯁꯤꯡꯅ ꯄꯥꯜ ꯍꯣꯏ ꯄꯥ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯈꯨꯄꯥꯏꯁꯦ ꯂꯣꯏꯅꯅꯕ ꯁꯦ
ꯁꯦꯜ ꯈꯔꯁꯤꯁꯨ ꯄꯥꯏꯁꯤꯜ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯏꯆꯥꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯅꯤꯡꯕ ꯁꯦꯜ ꯃꯌꯥꯝ ꯄꯨꯔꯒ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯑꯣ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯁꯥꯃꯨꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯆꯥꯌꯥꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯦꯟ ꯇꯥꯕ ꯏꯃꯨꯡ ꯑꯃꯗꯤ ꯅꯠꯇꯦ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯃꯉꯥꯏ ꯁꯦꯜ ꯄꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯠꯅ ꯂꯣꯟꯆꯠ ꯆꯨꯝꯕ ꯌꯨꯝꯕꯥꯂꯣꯟ ꯀꯥꯏꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇ꯭ꯔꯕꯅꯤ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯃꯨ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯈꯔ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯇꯣꯝꯆꯧꯅ ꯏꯌꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯌꯧꯔꯛꯑꯦꯍꯦ ꯂꯥꯎ ꯁꯤꯗ ꯈꯨꯔꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯁꯤ ꯂꯥꯎ ꯈꯨꯔꯥ ꯑꯩꯁꯦ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯇꯣꯏ ꯉꯥꯟꯊꯛ ꯑꯃꯇꯪ ꯐꯠ ꯆꯤꯡꯕ ꯅꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯁꯪꯗꯗꯅ ꯀꯌꯥꯗꯤ ꯋꯥꯅ ꯈꯥꯡꯉꯤ ꯁꯦ ꯁꯣꯔ ꯁꯥꯡꯅ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯁꯤꯜꯂꯨ ꯅꯪ ꯉꯧꯔꯒ ꯈꯪꯂꯝꯒꯅꯤ ꯑꯁꯤ ꯅꯪ ꯈꯨꯔꯥꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯅꯪꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯗꯕ ꯇꯥꯟꯖꯥꯗ ꯅꯌꯨꯝꯗ ꯍꯣꯠꯅꯖꯅꯅꯕ ꯀꯪꯀꯔ ꯁꯤꯃꯒ ꯒꯟꯖꯥ ꯃꯅꯥ ꯈꯔꯁꯤꯒ ꯄꯥꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯏꯗꯦ ꯈꯨꯔꯥ ꯏꯅꯦꯝ ꯍꯤꯡꯆꯥꯕꯤꯗꯣ ꯃꯅꯝ ꯃꯍꯥꯒꯤ ꯃꯇꯥꯡꯁꯤꯗ ꯄꯨꯔꯥ ꯍꯨꯏꯅꯤ ꯈꯪꯈ꯭ꯔꯕ ꯍꯨꯔꯥꯟ ꯒꯟꯖꯥ ꯊꯛꯏ ꯀꯥꯏꯁꯦ ꯈꯪꯂꯕꯗꯤ ꯑꯩꯁꯤ ꯍꯤꯡꯅ ꯑꯗꯨꯝ ꯁꯥꯏꯈꯤꯗꯧ ꯃꯥꯜꯂꯤ ꯍꯩ ꯁꯥꯃꯨ ꯅꯪ ꯁꯤ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯄꯪꯉꯤꯗ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ ꯍꯦ ꯂꯥꯏꯃ ꯅꯅꯦꯝꯅ ꯍꯦꯛ ꯆꯩꯔꯛꯄꯒ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯆꯩꯊꯧꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯅꯦꯝ ꯍꯤꯡꯆꯥꯕꯤꯗꯣ ꯑꯗꯨꯝ ꯃꯔꯥꯏꯅ ꯍꯟꯈ꯭ꯔꯗꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯅꯦꯝꯒ ꯀꯤꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯎꯪ ꯏꯟꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯅꯔꯝꯕꯗꯒꯤ ꯌꯥꯎꯪ ꯏꯟꯕ ꯑꯗꯥ ꯃꯔꯥ ꯍꯥꯏꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯕꯣꯅ ꯈꯨꯔꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅꯤ ꯅꯨꯄꯤꯗꯤ ꯁꯥꯌꯣꯟ ꯌꯥꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯣꯟꯈꯠꯂꯒ ꯆꯩꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦ ꯃꯈꯣꯏꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯍꯩ ꯅꯪꯕꯨ ꯑꯩꯅ ꯇꯥꯛꯄꯁꯦ ꯈꯔ ꯂꯧꯅꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤ ꯃꯈꯣꯏꯕꯨ ꯀꯤꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯤꯅ ꯊꯥꯛꯂꯒ ꯐꯝꯆꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯗꯧꯅ ꯍꯤꯡꯗꯧꯅꯤꯅꯦ ꯈꯨꯔꯥ ꯅꯆꯥꯕꯨ ꯄꯪꯉꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏ ꯅꯆꯥ ꯌꯧꯔꯒꯦ ꯁꯟ ꯂꯧꯁꯤꯟꯕ ꯊꯦꯡꯈ꯭ꯔꯦ ꯈꯨꯔꯥ ꯑꯩ ꯌꯧꯔꯦꯀꯣ ꯑꯩꯅ ꯒꯟꯖꯥ ꯍꯨꯔꯥꯜꯂꯒ ꯊꯛꯄꯒꯤ ꯄꯥꯎꯁꯦ ꯀꯥꯎꯊꯣꯛꯇꯅ ꯃꯤꯉꯣꯟꯗꯒꯨꯝ ꯇꯝ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯁꯣꯏꯅꯥꯎꯁꯦ ꯁꯦꯝꯃ ꯊꯣꯛꯂꯣꯏꯗꯧꯏ ꯑꯩꯅꯗꯤ ꯅꯤꯁꯥ ꯄꯤꯖꯔꯒ ꯃꯥꯒꯤ ꯃꯅꯦꯝ ꯑꯔꯤꯛꯄꯤꯗꯨꯒꯤ ꯃꯆꯨꯝ ꯃꯔꯥꯡ ꯈꯔ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯂꯧꯍꯧꯒꯦ ꯈꯟꯕꯁꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯤ ꯀꯌా ꯂꯧꯗꯦꯕ ꯃꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯌꯥꯝ ꯁꯥꯎꯅ ꯑꯩ ꯁꯥꯃꯨ ꯍꯥꯏꯕ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯁꯤ ꯊꯣꯛꯂꯛꯎ ꯅꯪ ꯁꯥꯃꯨꯁꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯀꯥꯏꯗꯅ ꯂꯥꯟꯖꯗꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯇꯥꯛꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯏꯁꯤꯕꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯀꯗꯔ ꯕꯣꯔꯥ ꯆꯥꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯩꯅ ꯏꯌꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯗꯅ ꯈꯔ ꯅꯅꯤꯡ ꯇꯧꯍꯟꯕꯁꯤꯗ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ ꯌꯨꯝꯁꯤꯗ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯇꯨꯊꯁꯤꯟꯅꯗꯅ ꯀꯣꯊꯣꯡ ꯋꯥꯡꯕ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯆꯤꯠꯂꯅ ꯄꯥꯎ ꯇꯝꯂꯛꯂꯕꯅꯤ ꯅꯃꯥꯏꯗꯣ ꯊꯥꯖꯤꯜꯂꯧꯔ ꯅꯪ ꯊꯥꯔꯛꯀꯅꯨ ꯅꯥꯅꯤ ꯀꯔꯤꯅꯣꯏꯃꯤ ꯏꯃꯥ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯗꯕ ꯅꯪꯅ ꯇꯣꯝꯆꯧ ꯍꯥꯏꯕ ꯃꯔꯤꯜ ꯇꯟꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯇꯣꯏꯅ ꯄꯨꯜꯂꯒ ꯒꯟꯖꯥꯒꯁꯨ ꯊꯛꯃꯤꯟꯅꯩ ꯀꯥꯏꯗꯅ ꯃꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤ ꯆꯨꯝꯗꯦ ꯍꯥꯏꯒꯦꯔꯣ ꯍꯥꯏꯔꯣꯏꯌꯦ ꯄꯥꯎꯗꯨ ꯆꯨꯝꯃꯤ ꯏꯃꯥꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯃꯁꯤ ꯐꯨꯒꯦꯗ ꯍꯦꯛ ꯈꯪꯕ꯭ꯔꯥ ꯅꯊꯤꯕꯣꯡꯁꯨ ꯂꯦꯝꯅ ꯊꯥꯛꯄ ꯑꯗꯨꯒ ꯍꯨꯔꯥꯟ ꯅꯤꯁꯥ ꯆꯥꯕ ꯁꯥꯗꯅ ꯅꯌꯥꯗꯨꯗ ꯃꯩꯇꯥꯟ ꯑꯁꯥꯕ ꯅꯝꯁꯤꯜꯂꯨꯔ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯏꯆꯥ ꯅꯨꯄꯤ ꯂꯧꯔꯦ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗꯤ ꯇꯁꯦꯡꯅ ꯅꯌꯥꯗꯤ ꯅꯣꯡꯃꯇꯕꯨ ꯈꯟꯈꯤꯕ ꯂꯩꯇꯦꯗ ꯆꯨꯝꯅ ꯈꯨꯔꯥ ꯇꯣꯝꯆꯧꯅ ꯒꯟꯖꯥ ꯊꯛꯂꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕꯗꯨꯗ ꯊꯛꯄ ꯇꯝꯁꯤꯜꯂꯨꯕꯒꯤ ꯋꯥꯗꯅꯤ ꯃꯗꯨꯗꯅꯦ ꯑꯩꯅ ꯑꯄꯪꯒꯗ ꯍꯥꯏꯔꯤꯕꯗꯣ ꯎꯇꯨꯞꯇꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯁꯨꯛ ꯄꯪꯕ ꯀꯣꯛ ꯊꯨꯒꯥꯏꯒꯦꯗ ꯀꯩꯗꯧꯔꯨꯅꯤ ꯀꯣꯛ ꯑꯆꯧꯕ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯃꯊꯧ ꯇꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯇꯣꯝꯆꯧ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕꯁꯤꯒ ꯄꯨꯜꯂꯒ ꯀꯔꯤ ꯋꯥꯈꯜ ꯂꯧꯁꯤꯡꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯐꯪꯒꯗꯧꯔꯤꯕꯁꯦ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯒ ꯃꯇꯨ ꯃꯆꯥꯗ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯊꯕ ꯉꯝꯕꯁꯤꯒ ꯄꯨꯜꯂꯒ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯐꯨꯊꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯍꯨꯛꯄ ꯉꯝꯗꯅ ꯈꯨꯠꯁꯦ ꯊꯛ ꯅꯤꯛꯀꯤ ꯏꯇꯨꯗ ꯊꯥꯕ ꯀꯥꯏꯗꯨꯗꯤ ꯏꯇꯨꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯗꯨꯗꯤꯅꯦ ꯄꯥꯎꯈꯤ ꯃꯁꯛ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯄꯨꯟꯁꯤꯗ ꯅꯌꯥꯅ ꯇꯧꯖꯔꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯍꯧꯗꯣꯡ ꯇꯥꯛ
โยงเบบ้าโดคิดเต่าสินะนุงั้นสิเด็กนังก้นท้องว่างเผาบนล่างทกขันบริยงนังลำยำเห็นแล้วตัวดินังหนูว่าเขาเต่าได้บ่ให้บ่เสให้เองไอ้น่ะกูมานุ่งน่ะตุ้งระบกันอีสานปีเสมากกสังไฟมึงสาวตัวดิบันอปังเจ้านังสิงังนะบัดอาซุมนันมิดอาศิดากีเลยเฮาน่ะสามบุก็ได้ได้ไกดอรีให้น่ะกุบน่ะยิงสินบัดนัตนะเงียกแต่เผาบ่ปท่าน่ะบกิตันจับพังหันลำติทับกอมันนัดจักอมันเต่าหันดุนัดทำลำอีเฮ้ยไงคนเลี้ยปุ๊ก็ได้แต่เนาะพวกเขาก็เลิกเสียงกี่ตัวดิบัดมาคงคำนี้คงคำว่าสิพาวดียิงสินบิดกันดูดานังเดนเนอพี่ได้มังสิละก็อิมันสุบิดสุนัติให้ยาเด้นักคงได้ทำนิ่งละบดีอามังสังยงเนบกกเสียนขีบไกดอวีฮะอามังสังเอกมันใครอะไรอีแบบใครสุกตุกแล้วก็เลยจะสวมีนักคงทำนิ่งมันข้างงมจักการสิเดอมาหนังไงคู่นักคำสุขามิดูไงบูอามังสังมาลีสิบไรจ้าบินิคุมาเสอาศัยให้รำแล้วก็สามูอามังสังมานุ่งอะดูดเสียนสินเครงัดเลยบกะเลยเฮานะอามังสังมาเป่าเดลียบตุนะให้สามัวแล้วคงหามบะโบอะตุกุยบะหงนับรอนุ่งสังทุงบะตาเดเนี่ยงั้นสิดีนุ่งสาเสยามไซอะตุนะอีสิงไงยิมันน่ะใส่ทักเกตุเรียลได้กี่สิ่งโชคดูแล้วให้ตาบราสามัวไม่ตายมีมาคงเสียบตัดที่แกนตันหามมาลอยสิละขี้ไก่ดุปังกุยกุยเรนุไอ้ซาบันน่ะลอยระบันปีละบันนี่ใส่ตะยองอินมาเสพันนุ่งไงจะระมันอีนี่มันเนี่ยอดขัดลักปัสดีคงแล้วก็ขังงี้ดูในตัวสิมาตอมครีมได้เลยรู้กี่สูไอ้กี่ตุ่มพัมสุเลยระมวยในตัวสิอาสมนันมีดังกี่มาตอมอามุกไว้รักละดูนะสามูซักทงนะบ่เสียมสายตันจ้าดูดะเลยเอาสังนักตุนะไอ้สามัวก็ยิ่งมาเที่ยวเนาะมาสวยบุมอีรอนกินพุลีข้าจิงซีมกะมรกตังไข่ก็งงสิระนเสียมิพาเรพาเรเต่าโรอะดูกันเนี่ยนั่งกี่ห้องนับบิคุณเจ้าทารันเต่าบ่โตเต่านุก็ห้องสิวัดใจมันอ้ายาวมันคิดแต่เต่าคิดแต่โอ้จะสู้เลี้ยตระซาสิเมื่อกี้มันสิว่างสิด้วยเลยไอ้นี่อีกันสิมาสิงดัดเลี้ยตระซาสิไอ้วันนี้จ้าดิมาโอ้ยจ้าคิดตั้งซากี่ให้นะจากหันทาร์กทงนู้สู้ให้สามูสักคมตาปูให้เด็กไอ้สาวเสียวเนี่ยมาต้มเด็กไอ้ซากี่สิอินจ้าบินกูมาสิอินจ้าบินใครนั่นปะสักคมมากักทงมาสิเด้อนัดสินปรกส่วนลิบุดูปะวันนี้ใจสังกัดอัมเตซาบยาดบัตรอามุกตาพวกนิ่งสังกัดทงมาสิวันนี้น่าเอาจักรอีมานะใส่ปะดอกตาปะดงไงเตียบะลิมบีนั่งไม่มาเด็กใครหายุดะอีมาเด็กใครหายุให้บุญนั่นปะนั่งเสียกินปีนี้คนนั่งเสียน้ำมาสินะอีบุที่ให้บ้านเผาไปเห็นข้างเด็กให้วดลิมไม่ยำสิตัวมีน่าสนยิงเลยก็เลยบันนั่งงำบุงงำมีนี่นะงำรับบันปีน่ะฮันดักมาเตียไอ้ยำสิไอ้ยำสิให้สิกูไอ้ให้มาใครนั่นปะอันทุกข์กับปะหงนับระสิดูบุกกับจุดเฮ้ยนั่นโอเคตุ้มมีตุ้มหงขังดีสายสะพงขังเด็กให้อดไปสิบัวการันแบบปุกเสียงยุ่มสิเลยแล้วก็อีมากิมีอดมีในข้างดูสรุปดีไอ้เงากันแล้วก็ยุ่มเดเสียนครัสสิระเผาขันละบันยัยยาเรสินุปะนั่งน่ะอดุยองน่ะนับปุกนิ่งสิระบดีไอ้อีมาดานิ่งที่นวาริสากิจากต่อลอยสินับเต้าจากครัทงอีมุงครัลอยสิอีนี่บอกหิงสาบิยิบปะคนครัสคนที่ยมุกสะสามวยญี่ปุ่นสิเสียลอยเลยก็สุวรรณคนนั้นริบไม่ยำเสียมาสิงสวมาดัดทำยีดบไอ้เนอนุปีอวดลูบสุนัตตบมีกขัดนรูบสุนัตตบซุ่มเนอหุรันกันจะที่น้องตั้งทักอุบกี้สุที่ไหนบูปะทงมารังคังเด็กที่อดปะไอ้หอยบกี้คังเลยบันนี่ก็อัตโตปนิวันมาว่าก็ไอ้รำเลยบัดดีพายรวมทุกข์ให้เสียนครันนุปไอ้เนี่ยยาวอินบัสิเดอสุวาระสินะดีไม่ยอมปาลิบันนุปีสิงสิดีก็ยังวาระมันเห็นละอิสาเกว่าบัสิพาวนั่นทุกปังงำจึงไอ้สิเดอนุปีมาคุยยาวว่าบะมุกอุชิลุบะฮงนั่นเด็ดนุปีมาคุยดีอาคังกันบีเลยบักเลยก็สั่งดำนาริบันมาท่องนำมาริงเจเลยบัดปังกลส่วนเจ้าบุญไปคุยก็มันไม่อยากปวดมาทั้งกินน้ำมิดสามัวไอ้สามัวนับพี่เลยสิลูกยี่มากอะทับกำแต่เสร็จลูกสิกะริทับนุ้ยมาไอ้ก็เสร็จปะปุ๊กะริทับไว้นี่กี่เสียท้องปนีดนะใครนุ้ยมานุปายบุเสียท้องปุ๊บบีระก็นุปีก็สินระก็ขัดหน้าบังงำบันนุปานี่นะไอ้กี่จะเสร็จเลยใครมามังสิเด้ออามุนจวนบีระก็ให้ปะให้อะปังเสียท้องบริษัทปะดับบุนุปานุปีให้ปะอามุกเลยโปรอิสากีรันมังหันระก็เลยเส้นตัวอิสาบุนุปามายามมาเลยบสินั่งนามิตุอุดรไอ้เสียหันดักมาอิสาเสอินุงนุงไงติอดุนะไอ้กิทับกมายามเสนักคุยเด็กคราข้างหน้าอุจบดีเฮงไอ้น่ะบอมตุนน่ะนักคราบดีปุ่มน่ะมักมังบัตาให้มาน้าพี่ลอยสิลูระก็อุสุบสาดยุ่งนั่นสุมเลยในเต้าลิเสียโหเฮลอยสิลูกิ
Imanasu ngang dan layraga ay kamay mong sangdurige. Wari taraga laytam. Masidi ko, pangbra pangda, singbra singda. Mi budu hari basini. Masigi apang zaw sida isa sinaramdoy si ay ising-sing na ida tawisi. Sahi na sumyam silagpa narak kanino. Handak maragse, hagsang na marolama, maray marataw kala iba. Asum na layhaw na, magi tabag mapam amadi, mangondagi siya lawkiba miyoy singi mayumda. Mamit mana singzanaba ni haiduna, samubu pupuduna satlami. Ma, asidi huiloy drasu yaba, macin haijin na kanba nupi sauraman bima, layhaw bimong duna tro. Hera, mana masin kandana, layhaw ay ngon hinjin mayaba na tiado. Ado, masing mason naiba nupi nina, horen pan kasong sila so, nang na nakandagi kautuo ko, kautuki daw ni. Aybo, ngaksinaba ni, nang puraklibasi, nang kiyahong nabi, Mina ay puraga, naya hingsang makhangdaba makay, amok yengaga layramgani ko. Hoye, ay suloy kangi, baptay. Ay sibayang pang mamido na pangangdangangin. Sumangyarobada, layhaw sap liyapto na. Tombi! Hay Tombi! Yum sibo milay tro! Hay ma, isya lakpi niya, pam sila wo. Hay, ay pam malakpa nati, kaday, ay gisildo, nga si pini hay hibaday, sildo piro. Ato pa yung karasu, tiyangga dabo watli. Isya, ngaibibagi ngaibiba nga sinumini masitang gadi warasuan ngaibiro ise natay kaya mag chadadana isegi sildo piba pharag ama tari Tombi nang ise matam thadana aibo apang siribro kaya di kuira nang na matam tharaklibase nasa si pokpud lawkiba silbu nasa sigi namautiba yaraba sifauba singdokani khangdenya ngasigi numita aigi sil pidaba sukya yaroi haibasi here ise Laite laire haidana bu isidagi sel puribani asuk siang na haijara si phau isigi sel do pidaba yaroi hairadi aisu khangdre hai samu masigi nu pise lekai asida sel hatbada maming chatlibani magon sinnadana sum leiraga ne mata mangnabani imungda sanglaga lupa yankai ga sanaba karino pot ama thangdoro satlu hereise adu yoroklabadi ai kanano khangan batare natik leirabadi ai gi imung sidagi pot manaba thangma ngambra yinjau Hanubi nang di laradana, sendoi sabi apaubi kayani. Ay gi kupudana, chen kiba, pudana. Yung masigi tan kribasi. Asi haiduna Tombi layhaw tamna maya chiktu na sensile. Hay, samo, hinsabi si paisile, ima panggal soli ko. Nasay makay na kauda pibam semduna layriba samuna. Hey, kangra, samu ay layringayda, ay gi nimbu pugi ka tawradana, kangra. Hoy masire, lekay, nupi puri mi. Hay ma, kwang sisu yay sing ramale, hagat pagamtre. Ayo, hay toy ba? Imagi toy ba? Imabu singkano lang ni nang wangta. Toy ba su imong dagi, mamagi konjil tarabada taping sin ture. Toy ba na suriye kumtarak baga samuna angang adu tap pangkatlaga. Ma, siyuragi yum jalasi. Angang si pupu da puki ba siyal ni hayday. Siyal su pidrabani na angang siyo ni hekta purasi. San kharaga laysilaga masiga ngangse. San silanba kanani. Layhaw samu na tawrakliba maong aduda mamit manalang thoklaga. Ay samu, lupayang kay gibu, migi masasi yoklabadi, jaba ni hen siyal tingloy draw. Kaidaw siyal tingdoy noy ma. Mama, sina lupayang kay singba lang sipaw, masasi karin pizza dan tamlaga loy. Ay ma, toy ba? Isada po kinuwa, isada tabira mo. Ayoy ma, kwang siliyang mayatri. Hay Tombi, ay gisel do pidriba makay nasase ay nasukpi piroy ko. Ado na ay gisel do tuna singlak na bataw ko. Isi ay mo tazabi. Hangchitsi so ay ka na isi gisel do ay pirage ba. Isa sida di tambira mo. Ay nang nangang buwase tazaba sukam ngamdre. Ado na silga nasaga unasi. Oiraroy kang labada Tombi makuta siribi kudok masado lauktok tuna. Isi isa do tambira mo. Si kudop siyo ay napubikro. Isidagi ay nalawkiba siyaldo supnagi lupa yang kay khaktan. Aduna lupa kundi hansin biramlaga kudop si oy na pubikro. Ay na haizariba siya. Isida oizarabani ko. Layhaw sumagi siyal mangdrabadi yari khanduna siyal lawthoktuna pige tawbaga samun. Ima, karigay koy na siyal haptun. Masa sipaw sahi 35 suraman. Sahi 35 gi sendoybu kudo masa sina kona ba natid ay ma. Jasila. Hoy ni summi niya. Ay yanu pa si ngasidi ito na singkri haywani. Adumaya singlabadi paydana. Iman hek pamzaba haydo. Oyra mehe iyasi. Toy ba na? Ima,
ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯈꯩ ꯐꯨꯔꯒ ꯇꯥꯟꯗꯥꯏ ꯉꯁꯤꯗꯤ ꯍꯅꯨꯕꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯨꯔꯒ ꯇꯥꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯒꯁꯦ ꯍꯦꯛꯇ ꯐꯥꯏ ꯍꯣ ꯉꯁꯤꯗꯤꯅꯦ ꯅꯃꯥ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯑꯗꯨꯅꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯃꯤꯒꯤ ꯁꯦꯜꯒ ꯍꯥꯠꯆꯔꯔꯣꯏꯀꯣ ꯑꯁ ꯁꯤꯔꯝꯗꯧ ꯁꯝꯅꯥꯗ ꯂꯤꯂꯤ ꯑꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩ ꯁꯥꯃꯨꯅ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯨꯝꯅ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯟ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯁꯥꯃꯨ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯃꯤ ꯑꯃ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯏꯃꯥꯅ ꯎꯔꯤꯕꯁꯦ ꯀꯩꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯂꯦꯝꯕꯤ ꯋꯥꯈꯜ ꯁꯣꯟꯊꯅ ꯏꯃꯥ ꯍꯟꯗꯛꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯅꯤꯡꯒꯤ ꯂꯥꯏꯖꯗꯣ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯏꯇꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥ ꯁꯥꯃꯨꯅ ꯋꯥꯈꯜ ꯍꯣꯡꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯏꯁꯥ ꯄꯨꯝꯕ ꯉꯁꯤꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯌꯣꯝꯁꯤꯟꯕꯒꯨꯝ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥ ꯍꯦꯔꯥ ꯏꯆꯥꯅ ꯋꯥꯈꯜ ꯑꯍꯦꯟꯕ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯅꯁꯥꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯏꯆꯥꯅꯕꯨ ꯑꯗꯨ ꯌꯧꯅ ꯋꯥꯈꯜ ꯍꯟꯊꯔꯕꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯏꯆꯥꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯅꯅꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯏꯆꯥ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯆꯠꯇꯨꯅ ꯊꯧꯅꯤꯖꯔꯕꯁꯨ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯥꯛꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯕꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯔꯛꯂꯕ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕꯤꯗꯤ ꯃꯁꯥ ꯄꯥꯝꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯉꯩ ꯃꯃꯥꯅ ꯑꯁꯨꯝꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤ ꯁꯤ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧ ꯏꯃꯥꯁꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯇꯥꯁꯥꯃꯨ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯂꯝꯆꯠ ꯁꯔꯥ ꯃꯁꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯅꯤꯀꯣ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯦꯝꯕꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯕ ꯅꯨꯃꯤꯠꯇꯒꯤ ꯁꯤꯕꯒꯤ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯑꯀꯣꯟ ꯅꯍꯥꯟꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅꯒꯤ ꯏꯐꯝꯗ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯍꯤꯡꯂꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝ ꯃꯥꯅ ꯂꯥꯛꯂꯕꯗ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯈꯥꯝꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯁꯥꯃꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯕꯗ ꯂꯦꯝꯕꯤꯁꯨ ꯍꯔꯥꯎꯖꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯅ ꯄꯥꯝꯂꯤꯕꯁꯤ ꯇꯁꯦꯡꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯂꯥꯛꯂꯕꯗ ꯂꯩꯍꯥꯎꯁꯨ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯗ ꯈꯠꯅꯖꯕ ꯃꯌꯥꯒꯤ ꯃꯐꯝꯗꯨꯗ ꯑꯣꯏꯅꯖꯕ ꯇꯠꯇꯅ ꯇꯧꯕꯗꯨ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯂꯩꯕꯤꯌꯨ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯇ ꯂꯩꯖꯕ ꯃꯅꯦꯝꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯊꯣꯏꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯍꯟꯗꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅ ꯑꯗꯨꯛ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯨꯕꯅꯤ ꯃꯃꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯂꯦ ꯂꯦꯝꯕꯤꯅ ꯇꯥꯁꯥꯃꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥꯁꯥꯃꯨ ꯏꯃꯥ ꯂꯩꯇꯕ ꯌꯨꯝꯁꯦ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦꯀꯣ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯟꯅ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯃꯒꯨꯝ ꯈꯣꯟꯖꯦꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯐꯪꯗꯕ ꯂꯩꯇꯦ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯌా ꯑꯃ ꯇꯨꯡꯁꯤꯟꯗꯨꯅ ꯇꯥꯟꯁꯤꯟꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯂꯕꯁꯨ ꯏꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ ꯅꯨꯡꯁꯤꯗ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗꯣ ꯂꯦꯝꯕꯤ ꯅꯪꯕꯨ ꯈꯔꯁꯨ ꯈꯟꯗꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯇꯥꯁꯥꯃꯨ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ
Isagi nungsibu masak khangba ngamdrabasu inem ikuki minungsi adudi ifamda phangan yota Samu. Samusu thazadana lembina ngasi hairakliba wafam asi tabada mamittagi mapi sinthaduna kapli. Mathangi numitta masaga mamauga punna laktuna makoigi manakta laibiro haiduna mani maku oiriba makoigi seba phangjarage haina thamoi sengna mamau asina mamittagi mapi sinthaduna haijaramlabada tomal amadi memthoisu mamaugi mayum asida laktuna makoi punna harau nungaina amu punna panminare thazadana lembisu tha lepli pawasi tabada imung sida laiba mipum khudingmak toina haraubada loire lembi makoi mapa hausikti nang aisu nungsiba isado ithada nungsina pamba phangjarani ko mikupsina tro nangna wana ngaijarakibado mani mikup asibuni aina wana ngaijakibado adu tasamu hausikti ekhoi se mama mapa haibadu oiga torabani ekhoi na phaba lamchat sajat chalabadi ekhoi gi laka toriba isa sisu aphaba wakhalau singchen ma angang ma soidina oigani aduna hausikti hani imung sida nang aina taramliba singse semdok na buhot nasi aisu nupi mo oina aina tawpham thokpai tawsing ngamna buhot nagi ta samusu aphangba mapa ama oina ngamna naba isagi damak thangna phaba matik saba mapa ama oirakpa ngamna buhot nabi Samu matang sadana phagi tawre nangbu chak thongba kon phengba hijagadrani ima leiribasidi ima da hanglaga loire asuk laiba thabak sibu nangda nupa thu uibungo asumna makhoi punna nungai yai phana pan khiramni